ꯂꯦꯡꯗꯕ ꯎꯄꯥꯜꯅ ꯂꯦꯡꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯧꯏ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯅ ꯀꯗꯥꯏꯗ ꯅꯤꯡꯖꯕꯅ ꯀꯔꯤꯗ ꯄꯨꯝꯅꯃꯛꯁꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯄꯣꯡꯅ ꯍꯤꯡꯂꯝꯕꯗꯤ ꯃꯩꯔꯥꯕꯒꯤ ꯅꯥꯄꯜꯒꯤ ꯃꯔꯨꯝꯗꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯒꯜ ꯃꯩꯔꯥꯕꯒꯤ ꯃꯈꯥꯗꯅꯤ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯂꯣꯌꯨꯝꯕ ꯃꯅꯥꯎꯒꯤ ꯃꯄꯥꯜꯅ ꯉꯥꯟꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯅꯥꯄꯜ ꯀꯥꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯟꯕ ꯑꯣꯏꯔꯝꯂꯦ ꯏꯊꯥ ꯊꯥꯖꯗꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯈꯨꯠꯁꯥꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯑꯍꯤꯡꯕꯅꯤ ꯍꯥꯏꯕ ꯀꯥꯎꯅꯍꯟꯈ꯭ꯔꯦ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯖꯕ ꯊꯤꯕ ꯀꯣꯅꯨꯡꯒꯤꯗꯃꯛ ꯍꯤꯡꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯀꯣꯅꯨꯡꯕꯨ ꯊꯥꯗꯣꯛꯂꯒ ꯅꯥꯄꯜ ꯀꯥꯖꯔꯝꯕ ꯃꯁꯥꯒꯤ ꯃꯃꯤꯡ ꯃꯥꯡꯍꯟꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯝꯈ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯩꯔꯥꯕꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜꯗꯨꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯈꯨꯃꯟꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯟꯈꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯩꯔꯥꯕꯅꯤ ꯇꯥꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯩꯁꯤꯡꯗꯣ ꯃꯁꯤꯗ ꯅꯠꯇꯦ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯨꯕ ꯃꯤꯅꯣꯛꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯃꯤ ꯁꯥꯃꯟꯈꯤꯕꯗꯣ ꯇꯣꯟ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯠꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯎꯔꯛꯏ ꯍꯧꯈꯤꯕ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯣ ꯔꯣꯕꯔꯠꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯁꯥꯗꯨ ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯒ ꯂꯦꯞꯄꯤ ꯃꯩꯔꯥꯕꯒꯤ ꯁꯪꯐꯝ ꯄꯤꯕꯒꯨꯝꯅ ꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯉꯛꯂꯦ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯔꯣꯕꯔꯠ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯈꯤ ꯇꯣꯟ ꯋꯥꯈꯜ ꯑꯇꯩ ꯑꯇꯩ ꯈꯜꯂꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯕꯤꯕꯒꯦ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯇꯣꯟꯕꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ ꯁꯣꯜꯂꯤꯕ ꯃꯁꯥꯗꯨ ꯎꯏ ꯈꯤꯜꯂꯤꯕ ꯃꯆꯤꯟꯗꯨ ꯎꯏ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯍꯪꯂꯨꯗꯦ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯞꯇꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯃꯇꯧꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯌꯦꯡꯂꯤ ꯃꯥꯅ ꯌꯦꯡꯂꯕꯁꯨ ꯅꯨꯄꯥꯗꯨꯅꯗꯤ ꯌꯦꯡꯂꯛꯇꯦ ꯃꯤꯡꯁꯦꯜꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯑꯣꯟꯊꯣꯛꯂꯒ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯣ ꯌꯦꯡꯂꯝꯃꯤ ꯃꯤꯀꯨꯞ ꯑꯅꯤ ꯀꯨꯞꯂꯒ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯅꯤ ꯀꯣꯟꯊꯔꯞ ꯇꯧꯅ ꯐꯝꯂꯝꯕ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯩꯈꯤꯗꯨꯅ ꯃꯩꯔꯥꯕꯕꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨ ꯎꯁꯤꯜꯂꯨꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯁꯥꯗꯣ ꯈꯖꯤꯛꯇꯪ ꯀꯣꯟꯊꯔꯛꯂꯒ ꯈꯨꯅꯤꯡꯅ ꯐꯩꯒꯟꯗ ꯁꯧꯔꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯄꯨꯟꯅꯗꯨꯅ ꯇꯣꯟꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯥꯏꯔꯒ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯛꯏ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯦ ꯑꯁꯤ ꯍꯥꯏ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯧꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯧꯗꯕ ꯃꯗꯨꯁꯨ ꯑꯩꯅ ꯋꯥ ꯑꯣꯏꯅ ꯈꯜꯂꯣꯏ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯦ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯁꯨ ꯉꯝꯂꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯍꯤꯡꯃꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯃꯉꯥꯜ ꯅꯥꯏꯔꯝꯕ ꯈꯨꯃꯟ ꯏꯕꯦꯝꯃ ꯋꯥ ꯐꯥꯎ ꯉꯥꯡꯕ ꯊꯣꯛꯈꯤꯗ ꯑꯉꯛꯄ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯗꯨꯅ ꯌꯦꯡꯂꯤ ꯃꯩꯔꯥꯕꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯒꯗꯕ ꯄꯜꯗꯨ ꯑꯩ ꯂꯥꯟꯊꯣꯛꯂꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕꯅꯤ ꯈꯟꯒꯅꯨ ꯑꯩ ꯊꯃꯣꯏ ꯄꯥꯜꯂꯦ ꯅꯨꯡꯁꯤꯕꯁꯨ ꯍꯩ ꯁꯨꯝꯗꯇꯒꯤ ꯑꯩꯅ ꯊꯃꯣꯏꯁꯦ ꯁꯤꯖꯤꯟꯅꯗꯅ ꯊꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯃꯣꯏꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯥꯛꯂꯦ ꯃꯥꯒꯤ ꯃꯊꯧ ꯂꯩꯔꯛꯂꯦ ꯃꯥꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯊꯃꯣꯏ ꯑꯁꯦ ꯁꯥꯎꯗꯨꯅ ꯍꯛꯆꯥꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯇꯣꯟ ꯄꯤꯔꯥꯡ ꯏꯍꯧꯔꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯁꯤꯟꯊꯔꯛꯂꯦ ꯃꯅꯤꯡ ꯇꯥꯅ ꯁꯤꯟꯊꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯋꯥꯗꯣ ꯑꯩ ꯇꯥꯁꯤꯟꯖꯔꯣꯏ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯆꯔꯛꯄ ꯑꯩ ꯃꯪꯂꯥꯟ ꯀꯥꯏꯍꯟꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛꯇ ꯅꯨꯄꯥꯗꯣ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯛꯏ ꯐꯝꯂꯤꯕ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯨꯝꯅ ꯐꯝꯂꯒ ꯍꯪꯉꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯪꯂꯥꯟꯁꯦ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯂꯩꯃꯁꯤꯖ ꯑꯣꯏꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯌꯥꯝꯕꯨꯡꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯇꯕꯅ ꯍꯌꯦꯡ ꯅꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯔꯛꯂꯒ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕ ꯀꯣꯅꯨꯡꯗ ꯅꯪꯅ ꯄꯥꯟꯕ ꯃꯗꯨ ꯅꯠꯇ꯭ꯔ ꯅꯪꯒꯤ ꯃꯪꯂꯥꯟꯁꯦ ꯈꯨꯝꯕ ꯉꯝꯗꯦ ꯅꯨꯄꯤꯗꯣ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯛꯄꯅ ꯀꯨꯏꯅ ꯂꯩꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯒꯤ ꯂꯝꯕꯤ ꯂꯤꯁꯤꯡꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯄꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯃꯔꯣꯜ ꯅꯪꯅ ꯈꯪꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯐꯝꯗ ꯃꯔꯨ ꯑꯣꯏꯗꯕ ꯀꯅꯥꯗ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯇꯝꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯄꯥꯝꯂꯤ
ꯃꯤꯠꯁꯤꯅ ꯀꯅꯥꯕꯨ ꯌꯦꯡꯅꯤꯡꯂꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯏꯍꯨꯜꯗꯣ ꯀꯅꯥ ꯑꯃꯗ ꯇꯝꯊꯣꯛꯂꯒ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯄꯥꯝꯃꯤ ꯂꯩ ꯃꯁꯤꯖ ꯑꯣꯏꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯌꯥꯛ ꯀꯟꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯃꯣꯏꯕꯨ ꯍꯤꯡꯅ ꯍꯤꯡꯁꯥꯜꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯂꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯗꯟꯗꯤ ꯑꯃ ꯈꯨꯃꯟ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯂꯩꯇꯦ ꯇꯣꯟꯅ ꯀꯔꯝꯅ ꯂꯩꯍꯧꯕ ꯌꯦꯡꯂꯝꯗꯦ ꯑꯃꯨꯛ ꯍꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯍꯧꯔꯦ ꯈꯪꯅ ꯈꯪꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯂꯦꯞꯈꯤꯗꯦ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ ꯃꯆꯜꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯪꯁꯤꯜꯂꯛꯄ ꯔꯣꯕꯔꯠ ꯊꯣꯡꯖꯤꯟꯗ ꯃꯩꯔꯥꯕꯒ ꯊꯩꯅꯩ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯔꯣꯕꯔꯠꯇ ꯆꯦꯞꯂꯞ ꯌꯦꯡꯂꯛꯏ ꯍꯥꯏꯔꯛꯏ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯀꯞꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯐꯤꯔꯥꯡꯒꯤ ꯀꯣꯝꯗ ꯂꯪꯊꯒꯅꯣ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯂꯕꯗꯤ ꯑꯐꯕ ꯑꯣꯏꯍꯜꯂꯣ ꯑꯩ ꯐꯠꯇꯦ ꯃꯔꯝꯁꯤꯅ ꯑꯩꯅ ꯅꯈꯣꯏꯗ ꯂꯃꯟ ꯈꯨꯝꯂꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯊꯣꯛꯆꯕꯅꯤ ꯂꯥꯜ ꯂꯣꯏꯔꯦ ꯔꯣꯕꯔꯠ ꯂꯥꯜ ꯂꯣꯏꯔꯦ ꯑꯩ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯦ ꯎꯈ꯭ꯔꯨꯜꯅ ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯔꯝꯂꯒ ꯌꯦꯡꯂꯝꯃꯤ ꯃꯤꯠꯌꯦꯡ ꯑꯃ ꯉꯁꯤꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯂꯦꯞꯂꯁꯤ ꯍꯧꯈꯤꯕ ꯅꯪ ꯑꯗꯣ ꯐꯤꯖꯣꯜ ꯍꯣꯡꯗꯨꯅ ꯍꯌꯦꯡꯗꯤ ꯑꯅꯧꯕ ꯃꯁꯛ ꯑꯃꯗ ꯂꯦꯞꯂꯣ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯂꯝꯃꯤ ꯃꯔꯧ ꯂꯩꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯌꯧꯈ꯭ꯔꯕ ꯄꯥꯎ ꯑꯃꯕꯨ ꯁꯦꯝꯗꯣꯛꯄ ꯀꯅꯥꯒꯤ ꯃꯇꯤꯛ ꯑꯣꯏꯈꯤꯗ꯭ꯔꯦ ꯀꯅꯥꯗ ꯇꯥꯛꯂꯝꯗ ꯃꯔꯣꯝꯗꯣꯝ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯨꯅ ꯉꯁꯤꯗꯤ ꯑꯆꯧꯕ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯃꯩꯁꯥ ꯑꯃ ꯂꯥꯡꯒꯗꯧꯔꯦ ꯅꯨꯡꯁꯤꯅ ꯃꯐꯝ ꯈꯪꯈꯤꯗꯕ ꯑꯗꯨ ꯀꯅꯥꯁꯨ ꯃꯔꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯀꯅꯥꯅ ꯂꯤꯌꯣꯕꯨ ꯁꯤꯡꯊꯔꯝꯕ ꯀꯅꯥꯅ ꯀꯅꯥꯕꯨ ꯌꯦꯛꯅꯔꯝꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯕ ꯋꯥ ꯑꯁꯤꯈꯛꯇꯗ ꯂꯣꯌꯨꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ ꯒꯨꯂꯥꯞꯁꯅꯥ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯁꯥꯎꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯩꯔꯥꯕꯕꯨ ꯍꯪꯂꯝꯃꯤ ꯄꯦꯔꯦ ꯄꯦꯅꯥ ꯊꯣꯛꯄ ꯃꯈꯩ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯆꯠꯅꯈ꯭ꯔꯒ ꯏꯪꯊꯔꯛꯄ ꯃꯇꯥꯡꯗ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯥꯎꯕꯗ ꯇꯞꯅ ꯍꯪꯂꯛꯏ ꯅꯥꯎꯕ ꯅꯪꯒꯤ ꯑꯃꯨꯛ ꯍꯜꯂꯛꯇꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯕꯦꯕꯥꯔ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯝꯂꯒ ꯃꯁꯥꯗꯨ ꯆꯨꯝꯅ ꯑꯃꯨꯛ ꯂꯦꯞꯄꯤ ꯉꯥꯛꯄꯤꯒꯅꯤ ꯁꯅꯈ꯭ꯌꯥ ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯏꯅꯤ ꯑꯁꯨꯛ ꯂꯨꯕ ꯇꯥꯡꯀꯛꯁꯤꯗ ꯌꯥꯝꯕꯨꯡꯒꯤ ꯑꯁꯤꯠ ꯑꯀꯣꯝ ꯑꯣꯏꯒꯗꯕ ꯄꯥꯎ ꯑꯃꯠꯇ ꯀꯅꯥꯒꯤ ꯃꯐꯝꯗ ꯇꯝꯖꯔꯣꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯋꯥꯈꯜ ꯃꯔꯛꯇ ꯂꯣꯌꯨꯝꯕ ꯇꯞꯅ ꯅꯣꯛꯂꯛꯏ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯅ ꯌꯦꯠꯂꯣꯏ ꯑꯗꯨꯕꯨ ꯃꯁꯤꯃꯇꯪꯗꯤ ꯅꯪ ꯈꯨꯝꯃꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯗꯒꯤ ꯅꯪꯒꯤ ꯌꯥꯝꯕꯨꯡꯅ ꯐꯤꯔꯦꯞꯁꯤ ꯂꯧꯔꯛꯄꯅꯣ ꯃꯌꯥꯝꯕꯨ ꯑꯩꯕꯨ ꯋꯥꯔꯧꯕꯒꯤꯔ ꯃꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯡꯁꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯈꯨꯝꯗꯕ ꯇꯧꯗꯦ ꯅꯣꯜꯂꯛꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥꯃꯆꯥꯗꯣ ꯋꯥꯔꯧꯗꯦ ꯁꯅꯈ꯭ꯌꯥ ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯀꯛꯅꯅ ꯈꯪꯖꯗꯦ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯌꯥꯝꯕꯨꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯀꯅꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯗꯣꯝ ꯂꯦꯟꯕ ꯑꯍꯤꯡꯗ ꯋꯥꯈꯜꯅ ꯂꯥꯛꯁꯤꯜꯂꯒ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯧ ꯀꯌꯥ ꯆꯦꯜꯂꯨꯔꯒ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯄ ꯆꯥꯔꯒ ꯆꯥꯕ ꯆꯥꯗ꯭ꯔꯒ ꯇꯣꯛꯄ ꯆꯥꯔꯕꯁꯨ ꯃꯊꯟꯇ ꯇꯨꯝꯂꯕꯁꯨ ꯃꯊꯟꯇ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯌꯦꯡꯉꯤ ꯏꯍꯥꯡ ꯍꯥꯡꯕ ꯑꯇꯤꯌꯥꯗ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕ ꯌꯥꯎꯗꯅ ꯄꯥꯏꯕ ꯎꯆꯦꯛꯁꯤꯡ ꯎꯔꯒ ꯌꯥꯝꯕꯨꯡꯅ ꯇꯠꯇꯅ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯌꯥꯊꯪ ꯇꯧꯏ ꯅꯥꯎꯕ ꯎꯆꯦꯛ ꯐꯥꯖꯤꯟꯒꯅꯨ ꯇꯦꯅꯋꯥ ꯑꯣꯏꯁꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯎꯆꯦꯛꯁꯨ ꯑꯣꯏꯁꯅꯨ ꯃꯈꯣꯏꯕꯨ ꯄꯣꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯒꯅꯨ ꯀꯣꯏꯅ ꯄꯥꯏꯕꯅ ꯆꯦꯛꯂꯥ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯍꯜꯂꯣ ꯃꯁꯥ ꯌꯥꯎꯗꯕ ꯄꯥꯏꯕ ꯉꯝꯗꯕ ꯑꯩꯒꯨꯝꯕ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯂꯥꯞꯅ ꯌꯦꯡꯁꯅꯨ ꯎꯆꯦꯛ ꯐꯥꯖꯤꯟꯒꯅꯨ ꯂꯣꯌꯨꯝꯕ ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯣꯟꯊꯈ꯭ꯔꯦ ꯅꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯂꯕꯅꯤ ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯥꯅ ꯈꯪꯕꯅꯤ ꯃꯥ ꯈꯛꯇꯅ ꯈꯪꯕꯅꯤ ꯐꯠꯇꯦ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯌꯥꯝꯕꯨꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯤꯃꯛꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯇꯅꯕ ꯌꯥꯝꯅ ꯋꯥꯅ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯅꯈ꯭ꯌꯥ ꯏꯕꯨꯡꯉꯣ ꯀꯨꯏꯔꯦ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯇꯨꯡ ꯏꯜꯂꯒ ꯀꯣꯅꯨꯡꯁꯤꯗ ꯂꯦꯜꯂꯛꯄ ꯃꯤꯌꯥꯝꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯥꯝꯕꯨꯡꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯦꯝ ꯑꯃ ꯂꯩꯖꯗꯦ ꯌꯥꯝꯕꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯤꯡꯊꯦꯝ ꯑꯃꯒꯤ ꯃꯅꯥꯏ ꯑꯣꯏꯔꯒ ꯀꯣꯅꯨꯡꯁꯤꯗ ꯂꯦꯜꯍꯧꯕ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯀꯅꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ
ꯑꯇꯣꯞꯄ ꯊꯧꯕ ꯀꯅꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯍꯤꯡꯕ ꯑꯩꯍꯥꯛ ꯄꯥꯝꯖꯗꯦ ꯁꯤꯗꯒꯤꯗꯤ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝ ꯍꯣꯡꯂꯅꯤ ꯌꯥꯁ꯭ꯀꯨꯜꯗ ꯂꯩꯕ ꯅꯤꯡꯊꯦꯝ ꯁꯉꯥꯏꯗ ꯌꯥꯝꯕꯨꯡ ꯂꯦꯡꯁꯤꯜꯂꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯌꯥꯝꯕꯨꯡꯒꯤ ꯐꯤꯔꯦꯞꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯂꯛꯂꯕꯁꯨ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯏꯅꯤꯡꯇꯝꯅ ꯆꯠꯈꯤꯕ ꯌꯥꯍꯟꯕꯤꯌꯨ ꯑꯩꯒꯤ ꯃꯄꯨ ꯂꯩꯇꯕ ꯈꯣꯟꯅꯨꯡꯁꯤꯗ ꯃꯅꯥꯏ ꯑꯩꯕꯨ ꯐꯥꯖꯤꯟꯕꯤꯒꯅꯨ ꯅꯥꯎꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯅꯥꯎꯕꯨ ꯇꯁꯦꯡꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄꯗ ꯂꯣꯌꯝꯕ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯛꯏ ꯍꯥꯏꯔꯛꯏ ꯏꯇꯞ ꯇꯞꯅ ꯅꯥꯎꯕ ꯅꯪꯅ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯅꯥꯄꯜ ꯄꯥꯝꯕ ꯏꯅꯥꯎꯅꯤ ꯁꯛꯇꯤꯅ ꯈ꯭ꯋꯥꯡ ꯀꯣꯏꯗꯨꯅ ꯍꯤꯡꯕꯅ ꯃꯥꯒꯤ ꯁꯛꯇꯝ ꯂꯦꯞꯄꯅꯤ ꯋꯥꯖꯥꯎ ꯉꯥꯡꯕꯗ ꯄꯛꯆꯕꯅꯤ ꯃꯗꯨꯅ ꯃꯥꯒꯤ ꯂꯩꯇꯦꯡꯅꯤ ꯑꯩ ꯃꯌꯥꯝꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯒꯦ ꯑꯩꯅ ꯊꯦꯝꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤꯅꯦ ꯑꯩ ꯏꯅꯥꯎꯕꯨ ꯀꯟꯅꯕ ꯊꯤꯔꯤ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯔꯣꯏ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯐꯝ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯥꯡꯂꯛꯄ ꯍꯩꯇꯕ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯣꯌꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯃꯅꯥꯎꯕꯨ ꯊꯦꯝꯈꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯃꯝꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯗꯣ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯆꯤꯛꯊꯈꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯖ꯭ꯔꯤ ꯖ꯭ꯔꯤ ꯆꯦꯟꯊꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯏꯅꯛ ꯅꯛꯅ ꯇꯥꯔꯛꯄꯗ ꯈꯪꯂꯦ ꯃꯇꯝꯗꯣ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤ ꯍꯥꯏꯅ ꯊꯩꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯄꯗꯣ ꯀꯔꯦꯝꯅꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯁꯤꯟꯗ ꯊꯩꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯌꯨꯝ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯐꯝ ꯈꯨꯗꯤꯡ ꯁꯟꯗꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯈꯨꯊꯥꯡꯗ ꯈꯪꯂꯦ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯂꯣꯟꯈꯤꯕꯗꯣ ꯆꯣꯏꯔꯣꯜ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯔꯦꯝꯅꯕ ꯂꯥꯛꯄꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯈꯛꯇꯕꯨ ꯈꯜꯂꯛꯏ ꯅꯤꯡꯊꯦꯝ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯌꯣꯠꯂꯤꯡ ꯊꯥꯡꯕ ꯑꯣꯏꯔꯝꯂꯦ ꯃꯤꯁꯝ ꯄꯥꯈꯪ ꯑꯃꯒꯨꯝ ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯌꯥꯔꯝꯗ꯭ꯔꯦ ꯅꯥꯄꯜ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯄꯨꯛꯆꯦꯜ ꯇꯞꯄ ꯅꯨꯡꯁꯤꯕ ꯁꯛꯇꯤ ꯄꯥꯝꯕ ꯄꯥꯝꯃꯨꯕ ꯊꯃꯣꯏ ꯊꯣꯠꯄ ꯂꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯅ ꯃꯩꯋꯥꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯊꯃꯣꯏꯗ ꯑꯁꯥꯎꯕꯒꯤ ꯏꯍꯨꯜꯁꯨ ꯂꯩꯕꯅ ꯇꯧꯐꯝ ꯈꯪꯗ ꯆꯤꯝꯕꯥꯜꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯩꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯑꯩꯒꯤꯁꯤꯕꯨ ꯃꯪ ꯑꯣꯏꯔꯕ꯭ꯔꯥ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯕꯅ ꯑꯩ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯪꯂꯕ꯭ꯔꯥ ꯊꯥꯖꯗꯦ ꯑꯗꯨꯛ ꯑꯣꯏꯖꯕ ꯊꯤꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯁꯦ ꯑꯗꯨꯁꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯅꯪꯒꯤꯗꯃꯛꯅꯤ ꯍꯥꯏꯈꯤꯕ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯑꯩꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯑꯩꯒꯤꯗꯃꯛ ꯑꯣꯏꯔꯝꯂꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯗꯣ ꯑꯁꯣꯏꯕꯅꯤ ꯈꯜꯂꯛꯂꯦ ꯃꯥ ꯃꯩꯔꯥꯕꯨꯕꯨ ꯁꯥꯎꯔꯤ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯈꯔꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯂꯒ ꯃꯩꯔꯥꯕ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯅꯤꯡꯂꯛꯏ ꯆꯠꯂꯝꯂꯗ꯭ꯔꯥ ꯈꯟꯅ ꯃꯤꯄꯥꯏꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯊꯣꯡꯅꯥꯎꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯔꯗꯥꯔ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯣꯡꯄꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯔꯝꯊꯔꯅꯆꯤꯡꯕ ꯅꯍꯥ ꯈꯔ ꯂꯣꯏꯅꯅ ꯃꯃꯥ ꯏꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄ ꯄꯥꯝꯗ꯭ꯔꯗꯨꯅ ꯂꯥꯏꯁꯥ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ ꯊꯣꯛꯄꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯕ ꯊꯤꯔꯛꯄꯗ ꯉꯁꯤꯁꯨ ꯄꯔꯦꯡ ꯌꯥꯜꯂꯤꯕ ꯁꯝ ꯑꯗꯨꯗꯒꯤ ꯑꯃ ꯇꯥꯞ ꯂꯧꯏ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯂꯩꯔꯤꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯏꯁꯤꯡ ꯄꯨꯟ ꯑꯅꯤ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯝꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯒ ꯍꯩꯕꯣꯏ ꯍꯩꯇꯣꯏꯕꯩ ꯁꯝꯗꯣ ꯀꯣꯛꯇ ꯊꯣꯡꯒꯠꯂꯤ ꯅꯥꯛ ꯌꯦꯠ ꯌꯦꯡꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯗ ꯇꯨꯡꯗꯒꯤ ꯁꯤꯡꯉꯝꯂꯥꯅ ꯀꯧꯔꯛꯏ ꯀꯥꯆꯪ ꯀꯗꯥꯏ ꯆꯠꯀꯦꯔꯥ ꯃꯝꯒꯗꯧꯔꯦꯅꯦ ꯅꯨꯄꯤꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯎꯠꯇꯅꯕ ꯍꯣꯠꯅꯩ ꯑꯅꯤ ꯈꯨꯟꯊꯛꯀꯤ ꯂꯣꯛ ꯃꯅꯥꯛꯇ ꯏꯐꯨꯠ ꯐꯥꯎꯒꯠꯂꯤ ꯍꯥꯏꯌꯦ ꯏꯁꯤꯡꯗꯣ ꯌꯥꯝꯅ ꯍꯥꯎꯏ ꯑꯋꯟꯅ ꯁꯣꯛꯂꯨꯁꯦ ꯍꯥꯏꯔꯝꯕꯅꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯀꯨꯏꯔꯛꯑꯦꯒꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦ ꯁꯤꯡꯉꯝꯂꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯍꯦꯟꯅ ꯊꯥꯖꯔꯨꯗꯕ ꯇꯧꯗꯦ ꯁꯤꯡꯉꯝꯂꯥꯅ ꯃꯥꯕꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗ꯭ꯔꯦ ꯈꯪꯂꯕꯗ ꯅꯨꯄꯤꯗꯣ ꯑꯁꯤꯠ ꯑꯀꯣꯝ ꯌꯦꯡꯂꯒ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯄ꯭ꯔꯕꯞ ꯀꯨꯝꯊꯔꯛꯂꯦ ꯊꯥꯛ ꯊꯥꯛ ꯂꯩꯔꯕꯁꯨ ꯆꯤꯡꯃꯥꯏꯅꯤ ꯅꯥꯄꯤꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯡꯂꯦ ꯂꯩ ꯃꯆꯥ ꯃꯆꯥꯁꯤꯡ ꯇꯞꯅ ꯇꯞꯅ ꯂꯤꯈꯠꯔꯛꯄꯗꯣ ꯁꯣꯛꯇꯅꯕ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯀꯨꯝꯊꯔꯛꯂꯦ ꯅꯨꯄꯥꯗꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯜꯂꯤ ꯊꯣꯡꯒꯥꯜꯗꯗꯤ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯑꯅꯛꯄ ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯪꯂꯛꯂꯤꯕꯗꯣ ꯐꯅ ꯀꯨꯏꯔꯛꯂꯦ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯂꯥꯡꯇꯛꯅꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯆꯤꯡꯃꯥꯏ ꯂꯥꯟꯊꯔꯛꯂꯦ
ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯕ ꯃꯔꯨꯝ ꯈꯖꯤꯛꯇꯪ ꯇꯥꯕ ꯆꯤꯡꯁꯦꯞ ꯑꯃꯗ ꯅꯤꯡꯉꯥꯏꯗꯅ ꯍꯧꯔꯤꯕ ꯎ ꯊꯝꯕꯥꯜ ꯃꯈꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯂꯥꯡꯇꯛꯅꯅ ꯂꯩꯔꯝꯗꯦ ꯏꯔꯦꯟꯖꯅ ꯂꯦꯞꯂꯒ ꯃꯍꯧꯁꯥꯒꯨꯝꯕ ꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯃꯗꯣꯝ ꯇꯔꯛ ꯇꯔꯛ ꯄꯥꯜꯂꯤꯕ ꯎ ꯊꯝꯕꯥꯜꯗꯨꯗ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂꯝꯃꯤ ꯈꯣꯡꯊꯥꯡ ꯀꯥꯏꯅ ꯂꯥꯛꯄ ꯅꯨꯄꯤꯗꯣ ꯇꯞꯅ ꯇꯞꯅ ꯇꯞꯊꯔꯛꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯇꯨꯡꯗ ꯃꯤ ꯂꯦꯞꯄꯒꯤ ꯁꯥꯎꯝꯗꯨꯗ ꯃꯩꯔꯥꯕ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯆꯠꯂꯝꯗ꯭ꯔꯤꯁꯦ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠꯇ ꯇꯧꯔꯛꯏ ꯑꯩ ꯍꯜꯂꯔꯣꯏ ꯎꯈ꯭ꯔꯨꯜ ꯂꯩꯔꯅꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯧ ꯂꯩꯔꯁꯤꯕꯨ ꯆꯞ ꯃꯥꯟꯅꯔꯦꯅ ꯍꯜꯂꯔꯣꯏꯒꯦ ꯈꯜꯂꯝꯕꯅꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯅꯣꯏ ꯈꯨꯟꯁꯤꯕꯨ ꯀꯔꯝꯕ ꯖꯒꯥꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯒꯦ ꯆꯤꯡꯃꯥꯏꯁꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯤꯡꯗꯣꯜꯁꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯥꯅ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯍꯨꯟꯗꯣꯛꯂꯒ ꯆꯪꯂꯨꯔꯐꯥꯎ ꯑꯗꯨꯛꯅꯤꯡꯉꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯣ ꯂꯥꯏꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯔꯛꯏ ꯁꯥꯎꯔꯥꯡ ꯁꯥꯎꯔꯥꯡ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯃꯈꯩ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯑꯗꯨꯁꯨ ꯅꯊꯟꯇ ꯑꯗꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯃ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯥꯡꯂꯝꯂꯒ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯑꯩꯕꯨꯗꯤ ꯊꯥꯖꯕ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯀꯣꯅꯨꯡꯅ ꯀꯣꯅꯨꯡꯒꯤ ꯊꯣꯛꯄ ꯑꯗꯨꯕꯨ ꯅꯪꯅ ꯈꯟꯖꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤꯗꯣ ꯃꯊꯥ ꯁꯥꯔꯛꯂꯦ ꯃꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯔꯥꯎꯕꯅ ꯆꯤꯡꯗꯣꯜ ꯌꯧꯔꯕꯁꯨ ꯃꯥ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯦ ꯈꯜꯂꯨꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯦ ꯍꯪꯂꯛꯏ ꯑꯃꯨꯛꯁꯨ ꯂꯥꯡꯇꯛꯅꯅ ꯌꯥꯝꯕꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯆꯨꯝꯅ ꯎ ꯊꯝꯕꯥꯜ ꯁꯥꯠꯂꯤꯁꯦ ꯌꯦꯡꯂꯝꯕꯅꯤ ꯃꯈꯣꯡꯗ ꯂꯦꯞꯄꯗꯤ ꯃꯅꯝꯁꯨ ꯂꯥꯛꯑꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯂꯨꯗꯦ ꯎ ꯊꯝꯕꯥꯜ ꯃꯅꯝꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯣꯅꯨꯡꯗ ꯍꯜꯂꯒ ꯆꯩꯈꯥꯏꯔꯝꯕꯁꯤꯡꯗꯣ ꯇꯥꯁꯟꯕꯤꯔꯨꯆꯣ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯁꯠ ꯇꯤꯡꯈꯤ ꯃꯇꯥꯡꯁꯤꯗ ꯋꯥ ꯉꯥꯡꯅꯤꯡꯗꯗꯨꯅ ꯊꯩꯗꯣꯛꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯃꯥꯏꯊꯣꯡꯗꯣ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝ ꯑꯃꯗꯩ ꯃꯆꯤ ꯂꯦꯡꯕ ꯑꯩ ꯍꯩꯅꯩ ꯑꯗꯨꯕꯨ ꯊꯥꯡꯗꯣꯔꯛꯂꯕ ꯈꯣꯡꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯦꯞꯄ ꯑꯩ ꯍꯩꯅꯗꯦ ꯃꯗꯨ ꯑꯩꯒꯤ ꯆꯠꯅ ꯄꯊꯥꯞꯇ ꯌꯥꯎꯗꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯅꯉꯣꯟꯗꯒꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯍꯩꯔꯝꯒꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯅꯈꯣꯏꯁꯨ ꯇꯥꯔꯝꯂꯅꯤ ꯑꯗꯨꯕꯨ ꯆꯤꯟꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯕꯨꯡꯗꯣ ꯍꯌꯦꯡ ꯌꯨꯝꯗ ꯌꯧꯔꯛꯂꯅꯤ ꯑꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯄ ꯇꯥꯕꯅꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯃꯩꯔꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯕ ꯁ꯭ꯇꯦꯞ ꯑꯃ ꯃꯁꯥꯅ ꯌꯥꯅ ꯂꯧꯈꯠꯆꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯔꯨꯕ ꯄꯨꯜꯂꯨꯕ ꯉꯝꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯔꯥꯕꯒꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯍꯟꯕ ꯌꯥꯈꯤꯒꯅꯤ ꯋꯥꯔꯕ ꯂꯥꯟꯐꯝ ꯀꯌꯥꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯂꯛꯂꯕꯤ ꯃꯥꯗꯤ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯁꯥꯎꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯃꯗꯨ ꯇꯧꯔꯒ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯅꯤ ꯁꯤꯔꯣ ꯑꯃꯩꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯕꯨꯡꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯤꯕꯗꯨ ꯎꯔꯒ ꯑꯃꯩꯅ ꯅꯪꯕꯨ ꯌꯥꯔꯒꯅꯤ ꯁꯤꯔꯥ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥꯗꯣ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯂꯛꯏ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯋꯥ ꯉꯥꯡꯂꯤꯅꯦꯅ ꯆꯥ ꯇꯥꯕꯗ ꯀꯩꯅꯣꯝꯃ ꯆꯠꯈꯤꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯣ ꯅꯪꯒꯤ ꯅꯕꯨꯡ ꯂꯨꯋꯥꯎꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯦꯔꯣ ꯁꯥꯕ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ ꯃꯆꯟꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯌꯨ ꯈꯔ ꯄꯛꯆꯅꯤ ꯀꯣꯅꯨꯡꯗ ꯍꯟꯕꯤꯔꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯀꯣꯅꯨꯡꯗ ꯍꯟꯕꯤꯔꯣ ꯀꯣꯏꯇꯥꯟ ꯇꯥꯟꯕꯁꯤꯗꯅꯦ ꯂꯩꯐꯝꯒ ꯈꯪꯗꯦ ꯍꯜꯂꯣꯏꯒꯦꯅ ꯍꯟꯗꯕꯅꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯥꯡꯅꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯎꯅꯤꯡꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯀꯗꯥꯏ ꯑꯣꯖꯥꯒꯤ ꯀ꯭ꯋꯥꯇꯔ ꯃꯌꯥꯝ ꯂꯩꯕꯗꯣ ꯀꯗꯣꯝꯗꯅꯣ ꯍꯟꯗꯛ ꯑꯣꯖꯥ ꯃꯌꯥꯝ ꯀꯧꯕꯗꯣ ꯅꯝꯗꯅ ꯑꯃ ꯑꯣꯏꯍꯧꯔꯒ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡ ꯂꯥꯛꯑꯒꯦ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯔꯤꯁꯨ ꯍꯣꯡꯗꯦ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯃꯨꯔꯇꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯇꯧ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯁꯨꯝꯅꯇꯒꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯗ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯤꯗꯕꯗꯣ ꯈꯛꯇ ꯉꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯍꯟꯗꯦ ꯂꯥꯏꯁ ꯁꯥꯎꯕ ꯍꯟꯗꯦ ꯃꯩꯔꯥꯕꯕꯨ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨꯁꯨ ꯁꯨꯝ ꯂꯦꯞꯂꯝꯕꯗꯩ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯀꯥ ꯍꯦꯟꯅ ꯉꯝꯗꯕ ꯁꯤꯡꯃꯥꯏ ꯑꯗꯨꯒꯤ ꯐꯤꯕꯝ ꯆꯥꯕ ꯌꯦꯡꯂꯒ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯃꯥꯡꯗꯨꯗ ꯉꯥꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠꯀ ꯏꯜꯂꯒ ꯅꯪꯒꯤ ꯁꯝꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯖꯒꯦ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯄꯩꯁꯥꯒ ꯍꯥꯞꯄ ꯕꯦꯒꯇꯤ ꯀꯥꯎꯔꯝꯃꯦ ꯍꯌꯦꯡ ꯂꯥꯛꯄꯗ ꯄꯨꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁꯣꯠꯈ꯭ꯔꯒꯦ ꯂꯥꯏꯁ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯌꯥꯡ ꯊꯥꯡꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯌꯥꯝꯕꯣ ꯌꯥꯝꯕꯨꯡꯅ ꯁꯤꯗ ꯂꯩꯔꯒ ꯀꯔꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯟꯒꯦ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯅꯈꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎꯔꯣꯏ ꯀꯔꯤꯒꯤ ꯍꯌꯦꯡꯅꯣ ꯍꯌꯦꯡꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏ ꯆꯠꯂꯣ ꯀꯨꯏꯅ ꯂꯩꯒꯅꯣ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯗ ꯌꯥꯝꯕꯨꯡꯅ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄꯁꯦ ꯌꯥꯝ ꯆꯨꯝꯗꯦ ꯃꯥꯁꯨ ꯈꯪꯉꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯆꯨꯝꯗꯦ
ꯑꯗꯨꯕꯨ ꯏꯝꯐꯥꯜꯗ ꯍꯜꯂꯒꯅ ꯃꯥꯅ ꯊꯦꯡꯅꯔꯨꯒꯗꯕ ꯂꯥꯟ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗ ꯃꯩꯔꯥꯕ ꯃꯊꯥ ꯁꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯎꯈ꯭ꯔꯨꯜꯗ ꯂꯩꯅꯤꯡꯂꯦ ꯂꯥꯏꯖ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯁꯨꯛ ꯃꯩ ꯍꯧꯅꯔꯨꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯊꯣꯛꯂꯤꯕꯁꯦ ꯑꯐꯕ ꯅꯠꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯃꯩꯔꯥꯕ ꯂꯩꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯕ ꯋꯥꯔꯤꯗꯨꯅ ꯑꯔꯣꯏꯕ ꯆꯩꯈꯩ ꯆꯤꯡꯂꯝꯗ꯭ꯔꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯒꯥꯔꯤꯗ ꯉꯥꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯊꯕꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯉꯥꯏꯗꯅ ꯂꯦꯞꯂꯝꯕꯗꯣ ꯆꯨꯝꯅ ꯂꯦꯞꯄꯤ ꯃꯥꯡ ꯑꯣꯏꯔꯞ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯥꯏꯔꯛꯏ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯒ ꯂꯥꯟꯐꯨꯡꯗꯒꯤ ꯃꯥꯏ ꯂꯩꯔꯛꯂꯕ ꯑꯩꯕꯨ ꯄꯥꯡꯗꯕꯅꯤ ꯈꯜꯂꯕꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯅꯪꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯂꯕꯁꯨ ꯑꯩ ꯃꯃꯣꯟ ꯅꯣꯛꯂꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ngasi nangbu sawa themnaba lepkhiba phirim natte punsi chupa nangbu themnaba lawkhiba aigi hongba naira roidaba phirimni karibu themnaba leibiribage konung khaktabu lining oiraga leiramba nahangni napalna nangi nagunni mingsat kidabak siba kidaba nahangni adubu na khutmangna nangi mingsat bu lokmaida haptuna hondoklamlaga inakta laklaba nagonda aibu thembiyu haikigadra kari leiri sidagi henba wahai du hairabasu tasengna tamningbe hulde fongdokpa ngamda makhut china tasilaga mathot karakpa maithongdo lotna bohne wakhal kaya khallaga mathanda pal kaya khazaduna khamkhraba mahakna merabada naksin mangamde mabu nushini yengbasu ngamde mamaido nontharaga le adubu tawningbata tawba aningba khuding chimbalda thawna phaba natana thabak oina utpa nupa mahakti ngasi su magi sardu da halamdai mikuptuda manakta tapna changsilaklaga mamangda sungtrim lepi mana wanglabasu nupido ka hina pikpa oide khenarabasu tathi khenaba natte naksilaklabada takhangi nupido na mabu hanna yenglaktrabasu hairei ikai daba sariba pakhangi maithongduda wana mamon noklaga kachamingshan ina nali leshi non tharamba mamaido yamna thuna haigatlagi yinglei ngakpa haibabu aduk thina ngakre phamal thadokladuna laklaba mahaki thamoigi oiba ahanbu wahi aina nangbu nungsi haiba wahi sina oikre matangduda nautharakpa sanai bemagi thamoi tholaba andargulab amadasu ikai sagani meraba makhudo thangatlaga khudangari duda haifetang yenglamlaga mangda lepliba mabu yenglaga makha tarai maidai londa harabade nangi thamoi manong yongna changmangamdaduna thamoigi thongalda aigi wahai parengdo lepkhiduna thamoi thong hanglakpa ngaibada irai laina kengphigatro khanbana nangi londa nakhoi tangkhul londa nangi asengmana mingkauraga haibane mathang ukhulda lakpadadi nupida karamna nungsi phongdoklaga nupina yagane haibado tamlaga lakke ngasigo iba pakhom amadi piro ai matam leitre konsingning labaso machi leng mangam khide uning labaso ying mangam khide taning bawadi hairare mikup khuding tazaning bawahaina nakong singza yehenbire tholaba magi thamoina karamna bu khanglasiba chingda tongbi mahakna longnamba tampak pudi kizare mikup sida pakhumdo losilaga thamlaga hainingda imphal da hanbiro yambo urkhulda lakpa ngasin aroibo oibiyo phirep ado chumthokpiyo komda putharaba kanabu khutpairaga chingkhatpiyo yamung masamak chongtharaga makhoibu khungatpige khanbigano langtaknabani helaba mikupsida pakhom adusu pibidre magi wakhalgi angkana hotuna yengbada meraba khangle thangnaba mikup kharada oirakpa yaba thodoksin hairei leithoktuna lepliba nupidubu langtaknana yenglaga ngangthokkiba wana chimalda mu hanjilaktabagum haukiba matam amu handuna lakte haikhrabadi haikre lepkhrabadi lepkre nangna thembada yaroidaba matang ama hairade aina lokhiba pirepsini loina thamko wa amadi hairo thiba fazaba hawba hawtaba pakhum amadi ai takhige magi anam kanba ado horaklabada laisa kapningbai sawningbo yenglamlaga wahai ama haige haina chimbaldo khanglakpani adubu sapu kalab sahum naina thaujalakpa gari pareng adugi maingalna nupa nupi anima maikeiduda yenglei gari singdugi maongdo chawrakna urabada gyan taraba mairaba masado ta laisilaklaga laizada onsilai hairo ai madumadi takhige hangkibo wahangduga chamanaba pakhum ai pami
Kanana laklise ai ma hoi kauruge asi hairaga laisa pakhatna hut leitholaga chatkigi honai meraba amuk so ta khudang du pharaga haire ngai ko chatkino kaurisu kana roi nang kishu doroi aina tawalloi aigi pakhum du khakpiramo laisa ta de makutu sulak thokte tungda paring lakliba mi singduda amuk yengli meraba da amuk yeng tawraga le ngasigi phibam sigi yenglurabadi liobo phaba lakkiba dudi karisu natte icham chamba police natte yengbada duma khangle kot su tawduna laklabaso musuk muba gari sing adudagi makhong da lepliba nupa sing ado masadu khutlai amamam di loina yebli changsilaklaga khongthang sing adugi makhol meraba tai mangduna tathak lepliba nupi do da yamna langtakna ni yengli magi pakhom ngai bagom adubu miyoi bagi aningba apamba khudingmak imang da pop tarak tabagumna changsilaklaga nupa sing aduna mangoinana chaplepsilakle laisabu pharama makutto tapna thadokre langtakna yenglamba meeting ado thaidoklaga mangda lepliba nupa sing du da yengle inop nop amata yaude laklibado Manipuri gi sunatra haiba khangle mani yengna mangda ko tai tawduna chapchaba officer amagi mai thongde lepliba nupa dun haire khurumzari manoi bungo ai Rex Khawanganba Sub Inspector Narcotics Control Bureau si hairaga magi ID udli loina na khut yena pairakpa Ministry of Home Affairs Government of India dagi tarang sil phuduna issue tawrakpa house arrest ki warrant paper do fat thangalaga ullaga wahaidu makha tarai national media la thambirak paserol to gi matung ina choyena bakya sigi matakta investigation haujaragani langla langsing puthoktriba phawba manawai bungo bu ningthem sangai da security akan mamit ing makhada matam kaktana house arrest tawduna thamjagani lengbirase aikhoi gi mang thabiro asi hairaga masadu khajaktang leithoklaga mairabagi satpham pirakle wahaidu natana henba force tawde mina pungmumui gari ni longpi khul koiselabaso mairabagi matu nama sokte adubu mi masimak oigani khangna changsiluraba mahakna khongpam handokpagi wakhal leitabana sordo amuktang tapna honthai akoibada lepliba mising aduna khulgi akoibado koiro koina lusina yenglibado ubada mairaba haire makok tu tapna nomlaga makhal amatagi marai yetana house arrest ki order ai ingani adubu khuldi sokpa yaroi khul asigi mi amatada chingnaba mi yeni yengba yaroi khulgi frasa sokana madu afabo oiroi waidu thazaba piba oina Rex makok tapna nomi chetlagi khalakpa mikupta kanabu hanna yelakte mangda leplibi mabu lurakna yenglei amuktang nupidugi tangang mamai thongduda pina pungluptuna leiramle wadi ngangning ngangthokpadi ngamda chimbaldu tanik awaba khanglibado yengba ngamda mairaba miteng ado phathaidok Rex ta yenglei aduga chatnase haibagum ingit tawki mairaba na mang tharaga pomnamakna tung inaki gari karamdai mikuptuda amuktang handuna yenglammi chingmaida tatu leplaga mabu yengduna leihobado lakani hairambado urkhulda nushi haiba tamduna lakini hairambado manakta lakigadra amuk hanna olakhidra ukhulgi maikei